Manipur ki Governor na Center ki Luchingba kaya Unarabasu, Chief Minister Nadi Ngasiphaoba, Central Leader Sing Unabagi Mami Tadri haina INDIA Bloc Manipur ki Convenor Ksh Shanta na phongdorakli. Imphal ki Congress Bhavan da pangthopa pau gi mifam amada wafam masi phongdokladuna mahak na hai. Lamdam asida hauzik paliba Chief Minister asi miyamda utchaiba haiba wa khaktamak nganglaga thabakti tawdaba Luchingba amane. National paper ama oiriba the print ke report amada Chief Minister na lamdam asige political parties singi Luchingba kaya unaki hairiba se yumpham yaudabane asigumba miyambu lana lamjing naba hotnaba thawung ase India Bloc na akan mamongda contempt away Chief Minister na all political party ke Luchingba sing kauduna unaki balekte adum inamal India Bloc Manipur ge maike dige appointment lauraba matungda Chief Minister ga unaki bade laike Chief Minister ase miyamda ngaihak ki oiba wafam kaya haizinduna lakpa Luchingba amane chahi ama helaba lana se loishinaba Ngasiphaoba Prime Minister ga unanaba Sinkiba Lakitri amade appointment lokibaso Lakitri Manipur ge Governor Anusaya weekend day Center ki Luchingba kaya unaduna lamdamasida thokliba irang asingi matangda wari sanakiba lekre adubo all political party ge maike dige kyarak hanna taksilabasu Chief Minister Nadi Ngasiphaoba Central Leader Sing Unabagi Mami Tadri State asida thokliba irang asigi matangda Union Home Minister na chair loduna pangthokhiba awang bathake mifamda lamdam asige Chief Minister yahulaktriba se karigino haibado khanfam thokpane lamdam asige Chief Minister ase state asige issue gi matangda Prime Minister ga unabangamdaba center gi Luchingba singbu yamna kizaba Chief Minister amani hainso mahakna makatake ngarang han de khan gi ba akoi Mizoram Chief Minister Lagdu Homana aduga Telangana gi akoi Chief Minister akoi gi Revantana unaraga mahakti sahi taret paira bane sarkar se aduga hai ba man sahi ami helbugi matam je tha taramani si mana Bharat ki Prime Minister unaraga wai sanam ngam de ba Manipuri mahusin wai sanam sungam de Nakalamaromda CPI gi Luchingba L Sotin Kumar na hai BJP yauna all political party ki Luchingba singna Manipur da thokliba irang asigi matangda Prime Minister unanaba Dakshin Minasi haibada Chief Minister na yadriba karigino haibase achauba wahang ama oire Nakalamaromda handa kokomina sinduna pangthokiba rally aduda tongan ba party kya ge members singna saruk yarabaso Indian National Congress ki oinade myamgi mihut sing adu mapal Manipur da chathokibana saruk yabang ngamkhidabani hainasu mahakna makata ke